Bharat Net Project makha Optical Fiber Cable Satellite Link na Samnahankhiba Gram Panchayat Singi Manungda Manipur na North East State Singi ani Suba mapham kanba ngamle kumja lising ani katarahumdoi gi March thadagi Bharat Net Project ki makha Optical Fiber Cable Satellite Link na Samnahankhiba State Singi oiba data ama agency na thadoraki agency ki data aduda kumja lising ani kataratarukki March tha faubadi Manipur da leiba Gram Panchayat amata hairiba Bharat Net Project ki makhada samnaba ngamkhide adubu kumja lising ani tara taretagi hairiba project asiki makhada Manipur ki Gram Panchayat sing Optical Fiber Cable Satellite Link na samnaba hoki chatliba chahi asigi October faubada Manipur ki Gram Panchayat lising amaga chamriga humfumapan Bharat Net Project ki makhada Optical Fiber Cable Satellite Link na samnaba ngamle North East State Singi Manungda Assam na hairiba matam asi faubagi Manungda Gram Panchayat lising amaga chamangaga taret Bharat Net Project ki makhada samnaduna North East State Singi Manungda khwaidagi yamba oiri Assam ki hek mathangda Manipur na hairiba project asigi makhada Gram Panchayat khwaidagi yamna samnaba ngamba state oiri Bharat Net Project ki maru eba pandamdi leibak asigi Gram Panchayat pumnamakta broadband connectivity phanganbani project asigi phase 1 amasung phase 2 gi makhada chahi asigi October tha faubada punna Gram Panchayat lak ani lising tara mariga chaniga marifu humdoi konsenduna service pinaba thorang loire project asina internet ki 2G amasung 3G gi service khaktamak phangba khungang singda 4G gi service pibagi wafam yauri project asi North East India gi manung hanjina laiba chingi mafam singda mapung fana paikhatnaba honabada khudong chadaba kya mayong nakhi Bharat Net Project na laibak asida laiba Gram Panchayat lak lising humfumari konsenaba pandam thamli hainasu agency ki pawasina makhatari